Simla is tourist chatpasingi amna nungaireba destiny amani amasung masida yeningai mafam kya lai actually Simla ase ekhoi hilly region ni amasung phajaba laibati mahausani so masida mi koibe amna chatnai Simla chatladi timber trail gi mathakta chaliba cable car tongdana handarakte masi tongbugi tamakta specially chatnaba yawi masi 1500 tagi 2000 feet gi mathakta chaliba rope Karni amasung tingliba yot ki thauri asisu kilometer ani makai muk sang satli hairi am sathi kraba 1992 da masida family ama trap oiki cable tatladuna masida tongba mokoi tara muktagi mi ani di sikhi amasung yamnak serious oi case oi bana Indian Air Force kauraga rescue tauki matam changki amasung Indian Air Force ki history da khwaidagi Akanba rescue operation amo oiki amasung maming chatki Matawasumna 2022 da Jharkhand da su cable car ani trip oiki tatuna ani se mafam da yandun laiki masida car ani maksida apun ba mi yankhai ni hairi yauri se adubu nigla kholak badaki masi accident wai matam da makoi ahum di taduna sikhi aduga 47 amana rescue to duna puthoraki adubu ngasi su cable car gi history da masi tongdrei mamang da 1992 gi Simla gi case ase amuk tang ningsing nei haidi masi am satir maming chatpa apaw badu case ni awati da su leibani masi cable car ase promote trail gi mathakta umananda mandir ki mathakta ka samna chatpa adubu tongdrei da masi amuk tang khanta hau maramti masi am sathi bani October 1992 की वारी ने दिल्ली दगी पंकज तंदन हारिस माक वाइफ मालिनी तंदन सिमला दो कोई पचत पनी सिमला से द मालिनी तंदन से की मनाउ नुपा पंकज तंदन की ती ब्रदर इन लॉ तारे मा से थबक तोरमे अमसुंग मा से सिमला दगी अरोइबा ओइना मा की थबक से लोइरदना मा से अतोप द ट्रांसफर ला कदोरिपा सो देवासिस तंदन कोई मिंग असिना अदुगा माक असिदा पंकज तंदन अमति मा की मचन नुपी असिना हाइबनी मालिनी ना मारुति अमुक्तंग अखोई टिम्बर ट्रेल से कोई masi makasi yang phajai sibalik hariba ching ama masi masida lai amasu am phajai masi am tang yengam si akhoi si tongning nan chu lakpani habi devasis na di ya jata maram di akhoi chalasi te kai do tong dona wang bani satin wang bani sorry ahan bada ina 1500 tagi 2000 feet ki mathakta hariba trolley ase cheli car ase rope car ase cheli hai ki bani adu nati 5000 feet phau du wang bam phom yawi sini Devasis se pam dana okay hai ro phare mapai ni na amati machal ni na chala sian chala tong le aduga mokoi se hai ri bakar se mokoi tong khat le asida total mi tran thoni sini atop couple su yauri tu tong pa jana chakhalak le amsung 5-10 minutes ta ma se gar ka ki duna pajan chen ba horak le 1500 feet ta gi tam no wang khalak tu na mafam amata kharwang mafam da khar nem michin na illi da na machine gi thabak ni ma se aduna chen ba horak pani adugi matung da mokoi se minute tara mari manga se Fajana makoi nungai na makhaki phajaba sakta maduga turel amasu makha cheli sini maduga su yeng na cheling e marak sita khanghaudana pat haibagi khonjel ama tarake aduga matungda makoi gi trolley ase hekta nik pani jara hairaga mathak makha haikalak pani adugi matungda kaino tori se haina torpa masigi khajik mamangda devasis sena ngasai gi trolley asigi thongjin da lepliba security amalai mangon da hangiba issa thin wangi da chali se adu kaiko masi tatla khotla dan tawri kamai tawni haina devasis na hangma matam chida ngasai gi guard chen hariba tatla di lora bane khoi chakrabani haiduna masi hiring ai chairak asi tani hairi phat an talak pacha aduga trolley ase tatkibana holy cable laina amal laisini holy cable se teklak patalak pa maudaki makhoi ase manga satlambadagi ningda 200 km per hour ki speed ta trolley ase jara hekta hantadan chatkiba adugi marakta cable ama ni yalbase cable atai mai tat khare ama khakta ga yalaga makhoi ase marakta haiduna laikibani masidagi makhoi ase khalle o lore dana ngasi khoi haipuna aduna makhoi kamain tawni sini aduga matam 1992 ni makhoi na phone torak pagi natraga makhoi ase kanana kaidauri akhoi sigi phibam da laire haibase amata haibagi khudong chaba leitangai tanjani ma advanced technology leitri 1990 the phone mobile amoko se leitri hojiki matam sigi matam ki wari tu natre so matam asida makhoi ase trolley tate haibo wafam asiti makha loin khalle aduga makhoi ase trolley ran toriba makhoi company ran tra government gira makhoi kamai tawni sini hojik asigi marak asida chiklak sida masigi manung sida turel sigi mathak sida karamai na no makhoi operation tawdori se haida makhoi khandari
rescue operation tauba amadi makhoi bu kan baki lak pa phau se tat ki badagi makhoi na lak pa phau sing barak se 20 hours ki matam se makhoi se hau ki chinim aduga numidang asu hau kre numidang sine ing ki bana makhoi se leifam leite aduga matuk ta makhoi se ki ba aduga khoi se sidora bani hai se khanna ba aduga chong thadana si karai dano aduga madagi lakani kadai dano aduni makhoi suicide ki himmat chu leita ba adugi thona su leita ba aduga mafam se makhoi je ngai re asom da nungsit na su trolley si taba tamna niglatli asom da khoi gi natural call lakli mapan thokpa ama masi kamai na tawne sine kanglup ama sine ki bana ki mandona atu nomba haibisina maram waraga warning busu yarakli osu osalle adugai matung da makhoi ase manung da leiri se mitrani mitra thoi ni tong khiba security guard se masi nomlok pada hairak pada ta khibani hairi aduga devasis su ta khiramle asom da maki machanupi na devasis krai hen thirak mo tamda devasis yaramdre angkas na mangon da haire ma devasis se yorok tamare tonglok tamare ne makti khange ma devasis ta khre ta hore haibisi ma khangba machanupi si tarabu ngasai ki pakhatlingai da khalhauda aduna makhoi ani si leikidre asom da pangkas ama ma se wes awabda leire aduga natural call la inumidang ma hokre 20 hours ni 20 hours tak makhoi kaimna chadre thaktre aduna makhoi khandare maldi trolley si ki side amada natural call to pham tawse namthi hanglai ramani madu tawsalamani na ko mafam da asum aina tawringai ta 20 hours se hauraga makhoi khonjela ma tai maduti kana gumba mapachu ki trolley si da hingba yauri bra haiduna mic na kaina laurek ni makha dagi adubu makhoi tai adubu trolley dagi makhoi na khoi lei haibase masi makha gi kanglu usina ta do masini problem oi khres aduna makha de laur isna kari gum hingduna leiba taraga di khut am ta haira usine 20 hours ki matung da makhoi ji hinglamuni ha ju tha jatraba gaino adubu makhoi khut hairaki akhoi lei haiduna aduna mafam da air force ki ama masu leiba na te kai dagi makhoi si rescue to bagi tawraka tawkani ma rescue to bagi makta team porakani air force ki haiduna mafam alda ki 140 kilometer lapa UP ki sarba ba hai mafam sida paritos upadhyay makai se flying lieutenant ni amasung ma ka se namit ese duty loira duna thabak tagi potha duna atop mafam chat ke khalingai tanja asida ba ki CEO chobutun hai bani maudi yam yang na hujik rescue operation ma chat ya te sila mafam dagi hujik ki case thok le mafam si faw da chapter 40 minutes chang maudagi helicopter sing se pairak pani aduge rescue operation ki thabak se chat ba okay so air force sing se lak le aduga matung da makhoi na ahan ba plan ma tawbani madudi helicopter dagi anyhow toraga ngasai ki trolley si dagi ma pullaga makhada turel amani chelise hariba makhaji turel si phawda rope ase tingthadona thambaga masidagi mi sing ase tama thori pairaga makha kumba adupu hariba missing asi thauri pairaga kumba ngamgodra ngam loitra training to pangam da bagang ni anoba mi ngaktani aduna masigi plan asi oi biaroi marakta thauri tegi mukut nan thoktana awang mofam ni ta dun sikhi bi yai haiduna makoi se masigi plan si cancel daukre aduki matung da next plan am makoi na khanai maduti mi 17 amna jarba alum po thamngam ba masigi helicopter chatli aduki matung da masigi trolley ase anyhow torga thauri ni yalaga hek ta pudan chakra ke sini adubu masigi plan jo cancel tau ki marudi madu ki trolley adu da ngasai thauri na pulpam ki pham ase mathong am nai ta ba lei ta ba aduna masigi plan jo cancel tau ki adu ki matung de helicopter type am ka mi 17 advance madu amuk pudana lakle adugi matung da makoi khalle masi karam haina tawni haiduna masi dagi makoi na fajana hot narakle masai trolley sigi manak yona paitharak laga yengle ka main toraga masi dagi tawbi ai haiduna yeng ya bi yengle adupu helicopter se trolley gi manak yona paisin basu wa ba maram di masai gi trolley yali ba thauri aduta helicopter gi masa se karigum phangkhadi ka main tawni masi su yengan tawde adaba aduna upai leituna makoi se ahan bagi try da makoi sing ngam da tuna muka pai dun sakre asom da 38 hours muk se haujilak le som da ngasai trolley yan nun lai ki makha si da simla si da mi sing chi bithit ta lai khre ma da yeng bagi da makta kamai na tawni hai tuna awang ma pham da yan nun lai khri na hai tuna su lai hai ri nungsit na mar marga aroi bata ngasai gi air force paritus pal koi se masina amuk tanga maki commander de request tore amuk tanga te koi try am tang ti taw jaram gi hai tuna adu matung di yare ma di trolley si ta tawre ma sung masi ki mi sing
ꯑꯁꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯁꯨꯝꯇꯪ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯉꯁꯥꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯒꯤ ꯊꯧꯔꯤ ꯑꯃ ꯊꯥꯗꯔꯛꯂꯒ ꯉꯁꯥꯏ ꯇ꯭ꯔꯣꯂꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯒ ꯃꯁꯤꯒꯤ ꯃꯥꯒꯤ ꯂꯧꯅꯕ ꯑꯃꯅ ꯂꯧꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜꯁꯦ ꯃꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯀꯨꯝꯂꯛꯂꯒ ꯃꯥꯁꯦ ꯇ꯭ꯔꯣꯂꯤꯗ ꯆꯪꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯤꯁꯤꯡꯁꯨ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯃꯤꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯃꯊꯪ ꯂꯧꯈꯠꯂꯒ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯃꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔꯗ ꯃꯤ 2-3 ꯑꯃ ꯂꯩꯈ꯭ꯔꯤ ꯃꯈꯣꯏ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯃꯤꯁꯤꯡꯁꯦ ꯆꯤꯡꯈꯠꯇꯨꯅ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯑꯃ ꯆꯤꯡꯈꯠꯂꯤ ꯍꯥꯏꯔꯤ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯃꯤ 2 ꯆꯤꯡꯈꯠꯂꯤꯉꯩ ꯃꯔꯛꯇ ꯑꯃꯨꯛꯀ ꯅꯨꯃꯤꯗꯥꯡꯁꯤ ꯑꯣꯏꯈ꯭ꯔꯦ ꯁꯤꯅꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯑꯃ ꯇ꯭ꯔꯣꯂꯤꯁꯤꯗ ꯂꯩꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯑꯩ ꯅꯈꯣꯏꯒ ꯂꯩꯅꯤ ꯑꯃꯁꯨꯡ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯇꯧꯕ ꯌꯥꯕ ꯑꯣꯄꯔꯦꯁꯟ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕꯒ ꯍꯌꯦꯡ ꯑꯃꯨꯛ ꯍꯧꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯤꯒꯤ ꯃꯈꯣꯏ ꯃꯤ 10-15ꯁꯦ ꯃꯈꯣꯏ ꯃꯤ 10ꯁꯦ ꯂꯣꯏꯅ ꯀꯟꯈꯤ ꯍꯥꯏꯔꯤ ꯉꯁꯥꯏ ꯗꯦꯕꯥꯁꯤꯁ ꯑꯃ ꯇꯥꯍꯧꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯇꯥꯈꯤꯕꯁꯦ ꯃꯁꯤ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯟꯈ꯭ꯔꯒ ꯃꯁꯤ ꯃꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯥꯛꯁꯦ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯥꯁꯤ ꯄꯨꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯑꯣꯏꯔꯦ ꯁꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯈꯣꯏꯁꯤ ꯃꯥ ꯍꯤꯡꯍꯧꯔꯦ ꯑꯗꯨꯒ ꯗꯦꯕꯥꯁꯤꯁ ꯍꯤꯡꯍꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯜ ꯃꯥꯂꯤꯅꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯁꯤꯗꯤ ꯁꯤꯍꯧꯗꯦ ꯇꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨ ꯂꯩꯔꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯈꯤ ꯑꯃꯁꯨꯡ ꯁꯛꯁꯦꯁꯁꯨ ꯑꯣꯏꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯑꯣꯄꯔꯦꯁꯟ ꯑꯃꯅꯤ ꯗꯦꯕꯥꯁꯤꯁ ꯑꯃꯗꯤ ꯃꯗꯨꯗ ꯌꯥꯎꯕ ꯀꯃꯥꯟꯗꯔꯁꯤꯡ ꯑꯗꯣ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯕ ꯑꯃꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯂꯕ ꯑꯦꯌꯔꯐꯣꯔꯁꯀꯤ ꯑꯗꯨꯒꯨꯝꯕ ꯃꯦꯗꯜꯁꯤꯡ ꯄꯤꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯩꯅꯩ